Loyalam E-PAO Tabiri Bakutimapu, Hidram Susmitana, Numitangi Pau Pizari, Ahamida Patu headline. Chief Minister na Senapati the Chatuna UNC Gawari Khumnakhre economic blockade Handopagi Leikhai Tabangamdri. Lamjingba Sapan Robinhutki Ningsing Thoram Khumnakhre ILP Channel Rabasu Lengaki Machinery Signa Pukchel Sena Tabak Tawdabadagi Mapung Phana Chana Hanbangamdre Hana Luang Chasinki Phongdokre. Paper scan the channel education SK Commissioner Phamthadu Hadina Tesana Khongjang Singkrai Pausandana Pichari. Chief Minister na Senapati the Chatuna UNC Gawari Khumnakhre economic blockade Handopagi Leikhai Tabangamdri. Kuki militants singna me tara hundoi Kangpokpi district ki Lalon Baifai Koldagi Konsa Khol Liangmai Naga Kholgi pastor ani yauna Naga micham taruk fa khraba matung mamang thagi Jun tara da Kangpokpi district ki mafam amadagi tamthina hatoktuna thamlamba thodok adubu yaning da bafangdoktuna Naga gi apex body singna luchingna chatharakiba economic blockade asibu handoknabagi matangda ngasi Chief Minister na Lamjingba BJP gi MLA singaluna na Senapati da United Naga Council UNC gi Lamjingba singa wari Khumnakhre ngasi Chief Minister Yumnam Khemchana Lamjingba team aduna Senapati district headquarter laiba DC office ki conference hall da UNC ki president NG Lohorna Lamjingba UNC ki delegate singaluna na closed door meeting ama pangthokhi thaza bayaba pawa ma ki matung ina closed door oina pangthokhi ba meeting aduda UNC ki makedagi Naga khunja taruk hat ki boka mari lenena Dabi Mari Yawa memorandum ama Chief Minister da Pisinki Hari memorandum aduda Naga khunja taruk hat khibigi thodok mari lenena atubu matamda justice purakpa mihad aduda January bising masak khangdoktuna faraba matung logi oiba action lokhatpa kuki militant singa suspension of operation su agreement abrogate toba amadi vulnerable oiba Naga singna khundari ba mafam singda security matik chana thamduna khunja singi punsi amasung lanthum ngakna ngak shenba honabasing yauri haina thajaba yaba pawasna makatana phongdorakli National Highway 2 da Pochai Puthok Pusin Tawda Apan Balehendana Batak Singkrai Committee on Tribal Unity Kotuna Manipur gi Governor Ajay Kumar Balada memorandum amba pisinduna National Highway 2 da unconstitutional oiba blockade chathariba du loichenana ba athubuda miyeng changbiu haina taksingkrai loinana Kangpokpi da tangai fadaba potlam sing puthok pusin tawbuda apama lehendana ba thabak paikhat piu ngak senbagi hengar handuna security gi fibam fagat halu hari memorandum adu Kangpokpi da lakiba Governor Ajay Kumar Balada taksingkibani mahak na Senapati dagi Imphal tamna halapagi lambinda memorandum adu Sinakibani Hari, Kotugi Warwal the High, Kangpokpi district Chana Bachinjak, Hinda Langtak Amasung, Tangai Fadaba Potlam Sing Phangdabagi Awawa Mayonare, Ta Amachum Namapongkaya da blockade Ataba Aduna Fibamasi Uhalapani. Imphal dagi Namdiolong Kangla Tongbi Amasung, Dimapur dagi Tapo Howduna Chakadabat Lambi Sing, Thingbagi Moiraga, Potlam Sing Pushlapangamdre. District Administration Amasung Security Agency Singa Kayarak Hana Waris Hana Krabasu, Mahusagom. Port Puthok Pusin Tawba Yabagi Singthani Eva Tabak Amata Pakalagdri. Maramaduna Governor Naming Changbiduna Chinjak Hidak Langtak Amasung Tangai Fadaba Potlam Sing National Highway 2 da Pusalapada Apan Balaitana Bat Thoksil Pakapiu Hari Namdiolong Kangla Tombi Chawang Kining IT Road Yangang Popina Chingbalam Bising da Port Pusalapada Apan Lehendana Ba Hanabiu Hari Chawkat Thorangi Thabok Paikat Bada Rajniti gi Khudong Chabalong Naba Ahet Papiri Dabani Hari Chawkat Thorangi Thabak Sing Paikatbada Rajniti gi Khudong Chaba Longnaba Yetpagi Mahuta Sawatminasi Haina Lamlai Kendra gi MLA KH Ibomchana Phongdokre Yorbung Village Development Committee na silaga ngasi MLA KH Ibomcha gi miyeng makhada Yorbung da nongna saba community hall ama sangabagi thoramda MLA asina wafam asi phongdoladuna makhatana haikibada Chawkat Thorang ama hek pakhalakbada yetnaba ngaiba masagi rajniti gi khudong chaba longnaba honaba miyoi kaya lai miyam gi mihut haibasi chahi manga gi oina miyam na khanbani anauba pamba mihuti mikhal da kajasanu mikhal loikraba matungda di kendra adogi miyam gi mihut aduna torakpa Chawkat Thorang gi thabak singda makhalamata gi ayat apan pibiganu Chawkat Thorang gi thabak singda mapung phana sagot piu asoba yaurabasu Thabak adu mai paknaba suggestion pibiu mihut na butawrabadi yetnaba honaba thabak ngamdanaba honaba tawhaningde haiki thoram adu da YVDC gi president SH Indrajit Sombung JP member Ramba Y Ibohol Sombung GP gi chairperson TH Sonia Sombung GP gi Hani gi chairperson M Daneshona Chingmana Saryaki Thoramadu da Yorung Village Development Committee gi Makedegi Community Hall Leitabadagi Khudongcha da Bakaya Lerambadu MLA na Sabi Kiba Asigi Damakta Su Thagat Pafongdoki
Lamjingba sapam Robinhutki ningsing thoram pangthokre ILP chanarabasu lengaki machinery singna pukchel singna thabak tawdabadagi mapung fana chana hanba ngamdre hana luwang cha chingkhaina phongdokre Manipurda Inner Line Permit System ILP chana halu haiba kholauda ing kumja lising ani taramanga da haukiba miyamgi ihauda thawaina pantha pikraba sapam Robinhutki tara mathoilak suba Leikhidabagi ningsing kumon thoram ngasi pangthokre ningsing namin asing asi Imphal East awa chingda leba miyamgi Lamjingba haina mingthol piduna Ekai khumnaba utkraba sapam Robinhutki ningsing kumbamda pangthokhi thoram asigi manung chana athauba Robinhutki kubamda Thang Tagi Salute Piduna Amadi Hekaleka Tamduna Mahaki Mafamda Ekai Khumnaba utki Joint Committee on Inner Line Permit System Nasinduna Pangthokiba Thoram Aduda Committee Asigi Convener Luwang Chaching Khaina Phongdokibada State Asida ngasi ILP chanarabasu lengaki machinery singna jail singna thabak tawagi mami tadaba asina system asi kadai phaba mai pakna changsilibage haibasi ajobo wahang ama oiri mahakna makata na phongdokibada Manipurda ILP chana hanabu honabada miyamna kadai phaba kathokhi haibasi tungda hogalakadoriba miro singna khangnaba JCILPS na kumja khudingi ngasigi numit asina lakpada Robinhood Leikhidabagi common thoram asti paringnai na pangtuna lakpani haina sufongdokhi Miyamda achumba YLPU haina wakan bifam chatakrai Nagami cham taruk tamthina hatkiba chahi helaba irang manungda thokiba misiminagi achumba YLPU irang asigi warushin puru habena chingba demand kaya taruduna Imphal East ki pangai kaithelda wakan bifam chatakrai Wakat Mifam Aduda Native People's Committee Manipur amasung Challengers Youth of Khundrapam SC na mapung oina thodang loduna Khundrapam SC gi Thingbagi Loop Peace and Development Coordinating Committee Khundrapam SC Pangai Yangdong Youth Development Association Women's Welfare Association Pangai Bajar Development Committee amasung PYYDA Pangai na sinuna chatakibani Wakat Mifam Aduda tongan ba phurup singi miyu singshu yauduna lob kayagi makok thongba luchingba amadi mihu singna saruk yakhi Wakan Mifam Aduda saruk yakhiba Konsakol gi chairman D Adam Liangmaina hai Nagami cham taruk fazin khraba matung tamthina hat khibagi thodogasi tha anirum sujilrabasu ngasi phawada achumba wail fangdana lairi Konsakol Naga Furuki nupi tarani thoi amasung nupa taruk asi Kangpokpi district ki Lailon by Fidigi fakhibani Nagagi miyu sing adu phawada chenaba miyu sing masak taklaba phawbada phaba amadi cherapi bang amjibasi laibak thibani thawong asidi lengaki makedigi Michang Sanganai but Habak Chatare Habitakani Hennes of Fundorakli. Paper scam the Chenaba Education SK Commissioner from Thadu Haina Desana Khongjang Singkrai. Board of Secondary Education Manipur Posemna Mahero Shingi Tamnana Balarik Namnana Seasonary Ba Che Amasung exam paper Singi Che SK Quality Labor Che the Namgadabani Haiduna Democratic Students Alliance of Manipur Desamna Bosemgi Chairman Amasung Marie Lenaba Authority Sing the Taksin the Lalabasu Madugi Mayokta Tabak Ontorok Tabadaki Ngasi Desamgi Masing Yamlaba Thomishin na Mantribukita Labor Secretary ki Education S Block Mamang the Khongjang Singkrai. Khongjang Aduda Desamgi Thomishin na Education S ki Commissioner Amadi Chairman gi from Thadokadabani Haibak Kholawgalunena Ifizi Mai Thaduna Khongjang Singki. Khongjang aduga mari lenana Desamgi Press Tem Oinam Ramesh na phongdokhibata Hauzik Lamdam masida Mahairoi singna tamgadori balairik phawba quality yauduna putoktuna lengak pasing amadi mari lenaba singna lairaba Mahairoi singdagi ichupli Education System da corruption torokpada Desamna tumina yengduna leithokloi paper scam asida sagwali balengak amadi officers singasi corruption bu phongna sagwatpani haiba asi mayek shinglei lenana education gi portfolio su pairiba chief minister gi mafamda phawba paper scam asigi matangda Desamna kayarak hana action longnaba takshilabsu ngasi phawba wahi amata phongdoktaba asina takpadi chief minister su corruption asida phongna sagwale takpani haina phongdokhi AI sizinaba matamda yamna haisingna amasung khupna verify toba mathau tai hari Case amagi judgment AI sizinaduna thibada leitaba judgment kaya puthorokpa yawba maramna ekhoina AI sizinaba matamda yamna haisingna amasung khupna verify toba mathau tai haina High Court of Manipur gi Justice Aribam Guneshwar Sharma na phongdokrai Intelligence Youth of Artificial Intelligence habi hiramda ngasi pangthokiba advocate amadi advocate clerk e court singi oiba training program da mahana waphamasi phongdokhibani Manipur Judicial Academy gi miyeng makhada High Court of Manipur na sinduna ngasi court asigi auditorium da pangthokiba training program aduda Justice Aribam Guneshwar na makhatana haikibada leibag asida leriba court sing hojikti
computerized tawrakpana maram oiraga judge amadi court ki staff khaktanatana advocate singsu e-court ki matangda henba losing lehenba amasung khuloi hanba yamna mathau tarakli hauzik court ki summer vacation learning manung asida vacation asigi khudong chaba lawraga haurakliba advocate singna e-court court craft amadi AI karam hai singna sizinagada ge habi ki matangda training program asi pangthokpani judicial system da AI gi kanaba khaya marum lai case ama thidok thijin tawbada AI na laithokna thabaga du pangthokpa ya hali adubu AI sizinabagi asuba kaya amasu leitabana te haina phondokhi miyoi manga tongba Pakistan gi cargo plane ama Karachi manakta thiba khangkhidrei crew member manga tongba Pakistan gi cargo plane ama Karachi manakta thiba khangkhidre haina Pakistan gi aviation authority singna phongdokrai United Arab Emirates ki Sharjah dagi paikhiba K2 Airways na chalaiba plane adu kha nongpok thangba samudra da kairaga tasingkhre haina thajanaki Pakistan gi authority singna tongan tongamba agency singa kusamna duna thiba khangtrabe aircraft adu gi khongolina bahonari aircraft adu ngarang numidang pung 7:19 tabada navigational system da asoiba leire haina report tawrongki local air traffic control na mating panglaga aircraft adu safagda mafam amada landing tawhana bad honaki adubu minute ahungi matungda plane adu amuk hana pau phawna bangamkhide flight radar kunmari tracking data gi matung inna plane adu pungda kilometer chamri gi changda yangna samudra tamna paitharakpa ukhi ahanbida plane adu Russia gi Aeroflot na passenger jet oina siznarmadagi ingkumjali singani tarani thoida cargo plane oina onthokibani aroibada maroiba pau amukana pizari Chief Minister na Senapati da chatuna UNC ga wari Khumnakhre economic blockade handopagi Leikhai tabangamdri Lamjingba sapam Robinhutki ningsing thoram pangthokre ILP chanagrabasu lenga ki imaginary signa pukchel sena thabak tawdabadagi mapung phana chana hanba ngamdre haina luang chasilkhina phongdokre paper scan da chenaba education S ki commissioner phamthadu haduna tesana khongjang sangkhre matang asida loyalam E-PAO na lumitangi pau bibil lezari tabili bukhutimako amuka haina khurumjari